ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯗ꯭ꯔꯥꯒꯣꯟ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯇꯤꯌꯥꯗ ꯑꯁꯨꯝ ꯄꯥꯏꯔꯛꯄꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯗ꯭ꯔꯥꯒꯣꯟ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯗ꯭ꯔꯥꯒꯣꯟ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯈꯥꯛꯄ ꯂꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯌꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯗꯒꯤ ꯃꯩ ꯐꯥꯎꯕ ꯀꯥꯝꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨꯕꯨ ꯊꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯁꯨ ꯅꯣꯡꯅ ꯆꯣꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨ ꯑꯁꯨꯝ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯄꯥꯏꯊꯔꯛꯄꯗ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯒꯤ ꯃꯇꯣꯟꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯁꯥ ꯑꯗꯨ ꯂꯝꯍꯨꯏ ꯇꯪꯈꯥꯏ ꯑꯗꯨꯒ ꯅꯣꯡꯁꯥ ꯇꯪꯈꯥꯏꯗꯧꯅ ꯇꯧꯕ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡꯊꯥꯡꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯌꯥ! ꯑꯗꯨꯒ ꯅꯪꯅ ꯃꯩ ꯀꯥꯝꯕ ꯗ꯭ꯔꯥꯒꯣꯟ ꯃꯆꯥ! ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯇꯪꯈꯥꯏ ꯅꯣꯡꯁꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯁꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯛꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯇꯪꯈꯥꯏ ꯑꯗꯨꯅ ꯑꯇꯤꯌꯥꯗꯒꯤ ꯅꯣꯡꯊꯥꯡꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯩꯊꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯀꯝꯗꯧꯅ ꯅꯌꯥꯗꯒꯤ ꯃꯩ ꯀꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯌꯨ! ꯅꯠꯇꯦ, ꯑꯩ ꯃꯩ ꯀꯥꯝꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯐꯔꯦ, ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯣꯡꯅ ꯅꯁꯥꯗꯨꯗ ꯄꯨꯝꯆꯣꯠ ꯆꯣꯠꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨ ꯁꯥ ꯇꯪꯈꯥꯏ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨꯕꯨ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯑꯣꯡꯒꯤ ꯃꯀꯣꯟꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯁꯥꯃꯨꯁꯤꯡꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯊꯦꯕꯒꯤ ꯃꯀꯣꯟꯗ ꯐꯥꯎꯕ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯀꯩꯗꯁꯨ ꯊꯤꯕ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯁꯒꯣꯜ ꯑꯃꯅ ꯎꯔꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯀꯔꯤꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯊꯤꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯩꯒꯤ ꯏꯁꯥ ꯑꯅꯤ ꯑꯁꯦ ꯁꯣꯛꯄꯅ ꯄꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯣꯡ ꯑꯗꯨꯗ ꯍꯥꯏꯕꯅ ꯐꯠꯇ꯭ꯔꯥ? ꯃꯍꯥꯛꯅꯗꯤ ꯐꯪꯕ ꯌꯥꯏ꯫ ꯊꯥꯒꯠꯆꯔꯤ ꯏꯇꯥ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯉꯥꯏꯈꯣ, ꯃꯁꯤꯒꯤ ꯐꯤ ꯑꯁꯤꯅ ꯅꯁꯥꯗꯣ ꯅꯣꯡ ꯇꯨꯝꯅꯅꯕ ꯀꯨꯞꯁꯤꯟꯈꯣ꯫ ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯂꯧꯔꯒ ꯎꯃꯪ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯌꯣꯡꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯍꯣꯏ, ꯑꯩ ꯃꯥꯅ ꯑꯇꯤꯌꯥꯗ ꯃꯀꯣꯛ ꯎꯔꯨ ꯎꯔꯨ ꯎꯪꯂꯒ ꯄꯥꯏꯈꯤꯕꯗꯣ ꯎꯏ꯫ ꯃꯁꯤꯁꯦ ꯃꯉꯣꯟꯗꯒꯤ ꯇꯥꯍꯧꯕꯅꯤ꯫ ꯑꯁꯣꯝꯒꯤ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯔꯛ ꯑꯁꯣꯝꯗ ꯇꯥꯁꯤꯟꯈꯤꯕꯅꯤ꯫
ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯍꯥꯡꯗꯣꯔꯛꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯦꯕ ꯑꯃꯈꯛ ꯆꯣꯡꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯣ ꯊꯦꯕ, ꯅꯍꯥꯛ ꯃꯪꯒ꯭ꯔꯥ ꯃꯆꯨꯗꯧꯅ ꯇꯧꯕ ꯗ꯭ꯔꯥꯒꯣꯟ ꯑꯃꯒ ꯎꯕ꯭ꯔꯥ?" "ꯍꯣꯏ, ꯎꯏꯌꯦ. ꯑꯁꯣꯝꯒꯤ ꯐꯠꯇꯕ ꯃꯐꯝ ꯑꯁꯣꯝꯗ ꯄꯥꯏꯁꯤꯟꯈꯤꯕꯅꯦ." ꯊꯦꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨ ꯃꯐꯝ ꯑꯗꯣꯝꯗ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯅꯣꯡꯅ ꯄꯨꯃꯝ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ "ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯣꯡꯁꯦ ꯑꯁꯨꯝ ꯇꯥꯔꯛꯀꯅꯤ ꯈꯜꯂꯕꯗꯤ ꯁꯟ ꯂꯥꯕ ꯑꯗꯨ ꯊꯤꯌꯨ." ꯊꯦꯕꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯑꯃꯣꯠꯄ ꯃꯐꯝꯗ ꯂꯩꯕ ꯁꯟ ꯂꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯟ ꯂꯥꯕ ꯑꯗꯨꯅ ꯎꯈꯥꯗ ꯅꯣꯡ ꯊꯨꯞꯂꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ "ꯁꯟ ꯂꯥꯕ, ꯑꯩ ꯅꯥꯄꯨ ꯃꯆꯨꯗꯧꯅ ꯇꯧꯕ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯊꯤꯔꯛꯄꯅꯤ. ꯅꯍꯥꯛ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯒ ꯂꯩꯕ ꯎꯔꯝꯕ꯭ꯔꯥ?" "ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯗꯤ ꯊꯦꯡꯅꯗꯦ. ꯑꯗꯣ ꯑꯁꯣꯝꯒꯤ ꯑꯋꯥꯡꯕ ꯆꯤꯡ ꯑꯁꯣꯝꯗꯒ ꯂꯩꯔꯝꯗꯧꯕ ꯃꯥꯜꯂꯤ. ꯑꯗꯣ ꯅꯍꯥꯛ ꯈꯔ ꯆꯦꯛꯁꯤꯜꯂꯨ. ꯃꯐꯝꯗꯨꯗ ꯁꯥꯊꯤꯕ ꯁꯥ ꯑꯃ ꯂꯩꯕꯅꯤ." "ꯁꯥꯊꯤꯕ ꯍꯥꯏꯕ?" "ꯍꯣꯏ, ꯃꯍꯥꯛꯇꯣ ꯅꯣꯡ ꯑꯃꯗꯤ ꯅꯣꯡꯊꯥꯡꯒꯤ ꯅꯤꯡꯊꯧꯅꯤ. ꯃꯍꯥꯛ ꯅꯥꯄꯜ ꯌꯥꯝꯅ ꯆꯥꯎꯏ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ, ꯃꯁꯥꯒꯤꯗ ꯈꯟꯖꯕ ꯁꯥꯅꯤ. ꯑꯇꯣꯞꯄ ꯁꯥ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯅꯤ." "ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ. ꯅꯣꯡꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤꯕꯁꯦ ꯁꯥꯊꯤꯕ ꯁꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯐꯥꯔꯝꯂꯒꯅꯤ." "ꯁꯥꯊꯤꯕ ꯁꯥ ꯑꯗꯣ ꯅꯪꯒꯤ ꯅꯌꯥꯗꯒꯤ ꯃꯩꯅ ꯃꯥꯏꯊꯤꯕ ꯄꯤꯌꯨ. ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯒꯦꯅ ꯈꯜꯂꯕꯗꯤ ꯃꯩ ꯀꯥꯝꯕ ꯉꯝꯅꯕ ꯀꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ. ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯕꯤꯔꯨꯆꯣ." ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯀꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯀꯩ ꯑꯗꯨꯒ ꯊꯦꯡꯅꯔꯕꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯀꯩꯅ ꯂꯤꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯖꯔꯕꯗ ꯂꯤꯟ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯃꯩ ꯀꯥꯝꯕ ꯉꯝꯅꯅꯕ ꯃꯤꯇ꯭ꯔꯪꯒꯤ ꯃꯣꯔꯣꯛꯇꯨ ꯄꯤꯔꯗꯨꯅ ꯃꯣꯔꯣꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯃꯩ ꯀꯥꯝꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯁꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯁꯥ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ "ꯍꯥꯏꯌꯨ, ꯃꯇꯧ ꯀꯝꯗꯧꯅ ꯅꯌꯥꯗꯒꯤ ꯃꯩ ꯀꯥꯝꯂꯤꯕꯅꯣ? ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯈꯣꯡ ꯄꯨꯝꯕ ꯌꯥꯝꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯥꯏꯕ ꯁꯨꯡꯉꯝ ꯉꯝꯍꯜꯂꯔꯣꯏ." "ꯅꯠꯇꯦ, ꯑꯩ ꯍꯥꯏꯕ ꯉꯝꯂꯣꯏ. ꯍꯥꯏꯔꯒꯁꯨ ꯅꯍꯥꯛꯅ ꯇꯝꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ." ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯕꯨꯟꯒꯨꯝꯕ ꯑꯃ ꯑꯇꯤꯌꯥꯗ ꯄꯥꯏꯔꯛꯇꯨꯅ ꯁꯨꯔꯨꯡ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨ ꯁꯥ ꯇꯪꯈꯥꯏ ꯑꯗꯨꯅ ꯎꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯃꯁꯤꯗꯤ? ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯅꯣꯡꯂꯛꯁꯤꯗ ꯃꯩ ꯆꯥꯛꯄ ꯑꯣꯏꯊꯣꯛꯇꯕꯅꯦ." "ꯍꯦ ꯁꯥ ꯇꯪꯈꯥꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯃꯛ ꯊꯥꯗꯣꯛꯎ." "ꯅꯈꯣꯏꯅ ꯃꯩ ꯀꯝꯗꯧꯅ ꯀꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯥꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ." ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯇꯤꯌꯥꯗ ꯄꯨꯝꯃꯝ ꯃꯝꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯃꯌꯥꯗꯒꯤ ꯃꯩ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯩ ꯀꯥꯝꯁꯤꯟꯗꯨꯅ ꯁꯧꯗꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥ ꯇꯪꯈꯥꯏ ꯑꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ "ꯀꯝꯗꯧꯅꯅꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯀꯜꯂꯤꯕꯁꯦ?" "ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯅꯤ. ꯃꯩ ꯅꯠꯇ꯭ꯔꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅꯁꯨ ꯅꯠꯇꯦ." "ꯃꯥꯅꯦ, "ꯅꯍꯥꯛꯅ ꯅꯄꯥꯡꯒꯜ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ. ꯅꯍꯥꯛ ꯗ꯭ꯔꯥꯒꯣꯟ ꯑꯃꯁꯨ ꯅꯠꯇꯦ." "ꯆꯨꯝꯃꯦ, ꯑꯩ ꯗ꯭ꯔꯥꯒꯣꯟ ꯅꯠꯇꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ."
ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯨꯡꯁꯤꯕꯗꯤ ꯃꯁꯛ ꯈꯪꯗꯦ. ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯃꯗꯤ ꯑꯃꯣꯝ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯊꯦꯡꯅꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ. ꯁꯥ ꯇꯪꯈꯥꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯗ꯭ꯔꯥꯒꯣꯟ ꯑꯅꯤ ꯑꯗꯨꯅ ꯇꯝꯕꯤꯔꯝꯕ ꯄꯥꯔꯥ ꯑꯗꯨꯗꯒꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯐꯥꯎꯔꯛꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛꯀꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯗ꯭ꯔꯥꯒꯣꯟ ꯑꯅꯤ ꯑꯗꯨꯁꯨ ꯅꯣꯡ ꯇꯥꯔꯕ ꯐꯥꯎꯕꯗ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯔꯝꯃꯤ.